Bharat Sarkarna handakta Parliament da pass toukhiba Citizenship Amendment Bill 2016 pass toukibana Manipur yauna North East da achouba mifaiba ama poknari. Apikpa furup kayana khundaba state asidasu miyamgi pukningda sarangnaba amadi mipaiba ama kanna poknari. Lamdam asida leiba tongan-tonganba lupsing yauna miyamna bill asigi mayokta akanba kholau kaya leptana launarakli. Amaromda Sarkar asigi lutsingba Chief Minister N. Birenasu state asigi miyamgi aningbagi mayokta Sarkar asina leiroi haina phongdokpa leikre. Punamak oidunasu miyamgi thamoida langtaknabadi adum leiri. Tom TV na lamdam sigi thabaktagi potharaba ahal laman sing amadi veteran oiraba miyoi singa unabada villa sina aikhoigi apikpa furup asida achouba cheitheng ama soidana pigani. Villa si sanaba pamde Manipur yauna North East yamna chauna akaiba lakani haina tongan ba mot kaya phongdoknarakli. India government na pass toriba bill asi masi yamna aruba Manipur North Eastern states da masi yamna aruba phibam ama oirkadra haibisi khoina hitang mipai bom ama pokche hoi sahi taruk haibasidi yam tiengaraba matamni maduguma miri paidra leiramani haba maduda mohi khudong chabada pithokhragedi khogi sira mangjarakadobusidi yamgra tungda future da mangjarakado polisidi yamgrabajani madura masimadi akoi suya yaningdre akoi indigenous peoples of northeast state leiriba akoi kayam indigenous people kayam leiribasi masida akaiba malakani masi totally aibu haijau haragadi masi totally is a bullshit idea from current government of BJP and I hijaining mito pangjang changhan bai se masi yathokpa pamde maramde khoi su kano se han leijariba yelhoumee hai tare ko masi masing yamjadabanina si kannanabagi wakhalon dane akoigi center da panba singsina aikoigi somgi maitei gumba karigumba yamna apikpa group si moina kitang handana yengba gumba masi manghina bagi budhi gumba manba khara oina phaunei aduna ni hogi mayamna piendaba mayam tawribsi. Bill asi handokpana yaifaba oigani Manipur Sarkarnasu sentergi lusingba singda taksinhaningbagi apamba kayasu phongdorakhi. Apikpa furup ama oiriba Manipur state tadi hariba Citizenship Amendment Bill asina yamna chauna khogi awaba ama mayona gani amasung achouba cheitheng ama soidana piragani haina ahal laman sing asina phongdorakli. Cameraman Sarasandaga loinana Nabakumar Khagokpam Times of Manipur Imphal.